Manipur de Anglo-Kuki war Thokhiba Leite Ministry. Manipur de Anglo-Kuki war Thokhiba Leite haina Ministry of Home Affairs na phongdorokre. Sahi nauribi climate change activist Lisipriya kangu jamna RTI gi khuthangda Ministry of Home da Manipur de Anglo-Kuki war Thokhiba leibra haina hangkhiba wahangi paukhumda Manipur de Anglo-Kuki war Thokhiba leite hairakre. Lisipriya kangu jamna sahi asigi June 13 RTI gi khuthangda mahakna hangkhiba wahang amasung Ministry of Home na pirakpa paukhum adu social media gi khuthangda mayek sengna thamlaklei. Mahakna RTI gi khuthangda hangkhiba ahanba wahangda India government ke record matunginna Manipur da Kuki freedom fighter kaya laibage haibadu maming pibiyu haikhe. Wahang adugi paukhumoina Ministry of Home na hai Manipur da freedom fighter hompugani thoina Ministry of Home da ge thagi pension phange. Makhoi gi manungda Kuki freedom fighter marina SSY gi makhada saman pension tha khudingi phange. Kuki community da ge freedom fighter pension phangliba sing adugi maming de Haujathang, Leite Kuki, Letkothang, Langum, amasung Lunkhoson Kuki ni haina paukhum pirakhe. Lisipriya na hangkhiba ani suba wahangda Manipur da Kuki amasung British singi marakta Anglo-Kuki war Thokhiba leibra leirabade madugi akupa marol pibiyu haikhe. Wahang adugi paukhumda Ministry of Home na hairiba hiram adugi matangda information amata leite haina paukhum pirakhe. Lisipriya na ahum suba wahangwai na hangkhiba Manipur da karamba matamda Anglo-Kuki war Thokhiba leibage karigumba Thokhiba leirabade chapchana karamba matamda amade karamba mafamda Thokhiba no haibadu khungang maminga loinana India government na PBU haikhe. Wafam adugi paukhumoina Ministry of Home na pirakpa paukhumda Anglo-Kuki war asi kadaida amasung karamba matamda Manipur da Thokhiba no haibage matangda Ministry of Home da karigumba information amata leite haina paukhum pirakhe.